Online Manipuri nungthilgi pau miyeng tabiriba pumnamakpu thoilai shrumna khurumjari ahanbada maroiba pau. Mafam Anida Asiba hakchang ani fangle. Tongan ba Mafam Anidagi Asiba hakchang ani fangle thaudoksing asigi matangda pause asina phangba paugi matung innadi ngasi numit yungba pung 12 makhairom taba matamda Imphal East District ki Konung Mamangi Bazar India leiramba mafam adugi nakalda leiba pikpa gali amagi manungda mioi ama siduna leiramle haidi Asiba hakchang adu manang nakpada leiba mioi singna thengnarakibani pulista pau piraba matung asiba hakchang adu laukhatlaga masak khangdoknaba Jennimski Miral sangda thamkhre mioi adu nisa ka hena chasinbadagi siba oiba yai haina thajanari Amaromda Senapati District ki manung chana National Highway 2 gi Ningthaupham Khul Ecological Park manakta haukiba nomaijing numita nupa amagi asiba hakchang taduna leiramle haidi Police tagi phangwa paugi matung inna mioi ase garina thomlamba mali hairi asiba hakchang adu hojik maki oina masak maming khangba ngamdri mioi asi masa mayai urapna fai kulai kuchu oi fit manga ga inchi mari wangi amuba machugi longpen setli komla machugi frit ama litli hairi thaudo asega mari leinana Senapati Police na case ama register tawkhibaga loinana asiba hakchang adu masak khangdoknaba Jennimski Miral sangda thamkhre hairi state asida kanglupki irang leiringai marak asida Zomi tribe singi Meehut silaga Mla Khoute na Luchingba Zomi Council gi Meehut kangbu amana haukiba chayol ani gi matam asida Delhi da central government gi maroiba policy maker ahunga wari sanakre Zomi Singh asi 1947 da Indiana ning tamdringai gi mamangdagi hauna laiba asigi citizen oina lakhi haina claim tawkre Zomi Council na thadorok pachero amana hairibana central government gi maru oiba policy maker ahunga unakhiba aduda Zomi Council gi chairman Bumsuwan Naula Vice Chairman Khamlialan amasung MLA Mla Khoute yauki thadara tare suraba Manipuri irang asigi matangda central government gi maikaidagi CSO singa wari sanana balokholagi bakhongthang asida Zomi Council gi maikaidagi mapung fana sagali government na tongan ba level da wari sanana ba mathau tai hairduna Zomi singbu illegal immigrant amagumna treat tawba popi thaba narco terrorist ki thawong sing chathaba amasung lo thugai ba kangbu ni haina maral siriba dudi yaningda ba fongdokhi Zomi Singh asi India na ting ning tamdringai mamangdagi leiraklaba lobu ngangna chatpa citizen amani loinana Manipur na 1972 da state fangkiba dugi mangoinana leiraklaba indigenous people singni amasung state asigi chawkha tharang kaya da saruk yadna lakhiba kangbu singni council asigi maikaidagi central government ta pisinkiba political demand adugi matangda su nauhongnana reaffirm tawki hairi Makadarakpa update da center amadi state na ikhoibungak sendrabadi United Nations gi thakta chattuna wakalagani churamani Maitai Furupu Indian Constitution gi makhada ST list ta chalhanduna ngaklopi naba state lengak amadi India lengakta matam sangna tanduna lakli masida center amasung state na ikhoibungak pi senbidrabadi United Nations gi thakta chattuna wakalagani haina Maitai Draft Union MMTU gi Secretary Administration Mutum Churamani na fongdokre Manipur Press Club ta pangthokiba paumi singa unabada Mutum Churamani na hai Maitai Draft Union na Maitai Tribe singbu Indian Constitution gi Article 342(1) gi manung chanba ST list yahonduna socio culture and religion kanjanaba amadi Schedule Land oihanduna Constitution gi protection phangnabagi damak nationwide campaign asi makhata na sangsingani matam sangna maraibak thiraba Yellow Furup asibu India lenga amadi Manipur lenga na namthabiduna lakli asiguma thawong asi kumja 2007 ta UN alokhiba right of indigenous people gi chana kanglon gi wangmada suni haina MMTU na fongdorakli Hojik phawbada MMTU na chathariba campaign asida Maitai singbu constitution gi ST list ya honduna ngak senpham thui haibasi pumna magna fongdorakli adubu lamdam asida haukiba chahi kya gi mamangdagi na hojik phawbada palakli balengak singna ST list ya honbagi khongthang asi athuba miyeng amadi power politics ki yenglaga na thaiduna namsinduna thamlakli Manipur lengak na thaiduna namsinduna thamlakli masida India lengak na so state lengak ta taksin naraga lairi tasengbadi state government gi recommendation yawdrabasu Maitai singbu ST list yauhanba haibasi center nang hakthengna tawba ngami adubu ngasi phawbada mitai miyangi wakat asi thawoina tabiba amadi khantaba tawdri Lairiba fibam masida MMTU na Yellow Furup oiriba Mitai Tribe amadi ireba asi kannabagi damak United Nations ta delegation team ama chatnabasu thawrang tawre Manipur bu India da 1949 da tin khraba matungda India lengang na ngakpi senbibagi mahutta Furup asibu hiram pumnamakta namthabiri amadi masagi hak pumnamaksu khongoi nabiri Hojik Furup asina hingba sibagi khongpham amada lairi
ꯐꯨꯔꯨꯞ ꯃꯆꯥ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯀ꯭ꯔꯣꯔ 190ꯒꯤ ꯏꯄꯥꯛꯇ ꯏꯔꯥꯡꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤ-ꯖꯣ ꯂꯥꯈ ꯀꯌꯥꯕꯨ ꯈꯣꯡꯗꯥꯐꯝ ꯄꯤꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯌꯣꯠꯁꯤꯜꯂꯛꯂꯤ꯫ 1934ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯗꯕ ꯀꯨꯀꯤ-ꯖꯣ ꯐꯨꯔꯨꯞꯁꯤꯡ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯂꯦꯞꯇꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ 1940ꯗ ꯌꯦꯜꯍꯧꯃꯤꯁꯨ ꯅꯠꯇꯕ ꯀꯨꯀꯤꯁꯤꯡꯕꯨ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ 1956ꯗ ꯑꯦꯅꯤ ꯀꯨꯀꯤ-ꯖꯣ ꯍꯥꯏꯕ ꯁꯔꯃ ꯑꯁꯤ ꯍꯥꯞꯆꯤꯟꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤ-ꯖꯣ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯄꯨ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯌꯥꯎꯕ ꯌꯥꯍꯜꯂꯛꯈꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯤꯇꯩ ꯐꯨꯔꯨꯞ ꯑꯁꯤ ꯅꯠꯇꯅ ꯂꯝꯗꯝꯁꯤꯗ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯐꯨꯔꯨꯞ ꯃꯆꯥ ꯀꯌꯥꯕꯨꯁꯨ ꯃꯨꯠꯊꯠꯅꯕ ꯆꯪꯁꯤꯜꯂꯛꯄ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃꯔ ꯍꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯤ꯫ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯁꯤꯡ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯌꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯕꯁꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ 2011ꯗ ꯇꯥꯈꯤꯕ ꯑꯣꯔꯗꯔ ꯑꯃꯗꯤ ꯗꯦꯜꯂꯤ ꯍꯥꯏ ꯀꯣꯔꯠꯅ 2023ꯗ ꯇꯥꯈꯤꯕ ꯔꯨꯂꯤꯡꯅ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯔꯥꯏꯠ ꯑꯣꯐ ꯏꯟꯗꯤꯖꯤꯅꯁꯀꯤ 2007ꯗ ꯂꯧꯈꯤꯕ ꯗꯤꯀ꯭ꯂꯥꯔꯦꯁꯟꯁꯤꯡꯗꯁꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯌꯨ.ꯑꯦꯟ.ꯅ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯕꯨ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯗꯨꯅ ꯂꯝꯗꯝ ꯑꯗꯨꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤꯡꯕꯨ ꯃꯄꯨ ꯑꯣꯏꯖꯒꯗꯕꯅꯤ, ꯃꯈꯣꯏꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯁꯤ ꯄꯨꯝꯅꯃꯛ ꯐꯨꯔꯨꯞ ꯑꯁꯤꯗꯗꯤ ꯅꯥꯊꯩꯕꯤꯔꯤ꯫ ꯃꯩꯇꯩ ꯇ꯭ꯔꯥꯏꯕꯁꯤꯡꯅ ꯑꯦꯁ.ꯇꯤ ꯂꯤꯁꯠ ꯆꯟꯕ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯠꯇꯗꯒꯤ ꯐꯪꯒꯗꯕ ꯅꯤꯔꯨꯒꯗꯕ ꯅꯠꯇꯦ꯫ ꯃꯩꯇꯩꯁꯤꯡꯗꯤ ꯍꯥꯟꯅ ꯑꯦꯁ.ꯇꯤ ꯑꯣꯏꯗꯨꯅ ꯂꯩꯖꯔꯕꯅꯤ꯫ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯂꯤꯁꯇ ꯌꯥꯎꯐꯝ ꯊꯣꯛꯄꯗꯨ ꯌꯥꯎꯗꯅ ꯂꯩꯔꯤꯕꯁꯤ ꯌꯥꯎꯍꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯕꯔꯊ ꯔꯥꯏꯠꯅꯤ꯫ ꯑꯦꯁ.ꯇꯤ ꯂꯤꯁꯇ ꯆꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯏꯍꯧ ꯑꯁꯤ 1969ꯗꯒꯤ ꯍꯧꯔꯛꯈꯤ ꯍꯥꯏꯔꯤ꯫